Gari kau ada lupa lagi. Kau ada? Ah. Oh. Gari mana tu pun forensic line, forensic science, saya nak kan. Oi nak pun pada baru je pun dah diminta. Cat tahu ni nang gua. ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯄ꯭ꯔꯙꯥꯟ ꯑꯣꯏꯕꯤꯔꯝꯕꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡꯊꯦꯝ ꯑꯣꯡꯕꯤ ꯅꯨꯡꯁꯤꯔꯩ ꯗꯦꯕꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯟꯕꯤꯔꯝꯕ ꯑꯁꯤ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯌꯥꯝ ꯀꯨꯡꯅ ꯇꯥꯕꯅꯤꯅ ꯍꯥꯏꯖꯕ ꯇꯥꯔꯦ ꯌꯨꯝꯁꯦ ꯌꯥꯝ ꯀꯨꯡꯅ ꯇꯥꯕꯅꯤꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯉꯝꯕꯁꯨ ꯌꯥꯏ ꯀꯔꯤꯒꯨꯝꯕ ꯈꯔ ꯀꯩꯅꯣ ꯇꯧꯕ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯑꯁꯣꯛ ꯑꯄꯟꯃꯛꯇꯤ ꯌꯥꯎꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯒꯥꯔꯤ ꯃꯁꯥꯒꯤ ꯒꯥꯔꯤꯅꯆꯤꯡꯕ ꯀꯔꯤ ꯀꯔꯥꯗꯤ ꯑꯁꯣꯏ ꯑꯉꯥꯝ ꯑꯁꯣꯛꯄꯟꯗꯤ ꯌꯥꯎꯔꯦ ꯑꯗ ꯍꯥꯏꯖꯅꯤꯡꯉꯤꯕ ꯋꯥꯐꯝꯗꯤ ngasi kapsan birami se mi yang kungna taba area ni akhoi sai se sidai sida nongmai se kapsan birami kari maram gi kapsan birami no akhoi gi pradhan oi birambi sida mahak makhoi gi kari karamba nungai taba natraga mokhoi gi demand kumba leibra adu leitaraga su masa masa thengnaraga natraga na khanghan biraga sugumba wari batai sanabagi khudong chaba se pibiramagadi hena pharamgadabani adu mi marakta sumaina mi akungba marak sida sumaina kapsan dana khachandana tawmasi yam nungai jade aduna maram oirakanda akhoi su akiba aphango phawe aki akhang se phaujai maram di nongmai asidi loina kina bangakta ni na aduna yaragadi ngasi thaudok si thokpa sida tawbiram liba aduga senabiriba mioi singsina athuba matamda sengdokpira o kari marangino kari lebagino adu laikai da sumaina tawbase laikai mayamna ngasi akhoi nupi mayamna phamdana tawjaribase masi akhoi shanti pamjai shanti pambanina akhoi maitai macha ngaktani akhoi masen adum wari sanasi tathuk tasin tawnasi pendaba apamba leiraga su adum phongdoknasi asi haijani